ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯔꯥꯡ ꯅꯍꯥꯟ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛꯇ ꯀꯨꯟ ꯉꯥꯛꯄ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯔꯀꯥꯔꯗ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯉꯁꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯁꯦꯡꯅ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ, ꯑꯗꯨꯒ ꯏꯁꯥꯃꯛ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯆꯤꯡꯈꯣꯡꯒꯤ ꯈꯨꯜ ꯑꯃꯗ ꯂꯩꯔꯨꯕꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯅ ꯆꯩꯊꯦꯡ ꯐꯪꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯊꯧ ꯇꯧꯒꯗꯕ ꯀꯥꯡꯕꯨꯁꯤꯡꯅ ꯇꯧꯕ ꯉꯝꯗꯅ ꯂꯩꯕꯅꯤꯅ, ꯏꯁꯥꯒꯤ ꯈꯨꯜꯗꯤ ꯉꯥꯛꯇꯕ ꯌꯥꯗꯕꯅꯤꯅ ꯉꯥꯛꯄ ꯊꯣꯛꯄ ꯃꯇꯝꯗ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇ ꯂꯩꯇꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯁꯤꯡꯗ ꯇꯧꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯕꯟꯗꯒꯤꯗꯨꯁꯨ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯩ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕꯅ ꯍꯦꯟꯖꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯃꯇꯝꯗ ꯕꯟꯅꯆꯤꯡꯕ ꯑꯁꯤ ꯇꯧꯕꯗ ꯀꯔꯤ ꯀꯥꯟꯅꯕꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯥꯟꯅꯗꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯅꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯈꯛꯇ ꯅꯠꯇꯦ, ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯃꯛ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯃꯛ ꯆꯌꯦꯠꯅꯕ ꯑꯁꯤ ꯂꯩꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯛ ꯑꯣꯏꯕꯅꯤꯅ ꯍꯌꯦꯡ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏ ꯈꯛꯇꯅꯤꯅ ꯋꯥꯐꯝ ꯈꯔꯗꯪ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯕꯤꯅꯍꯧꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯅꯠꯇ꯭ꯔꯒꯅ ꯕꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯌꯦꯡꯁꯤ꯫ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯆꯥ ꯃꯁꯨꯁꯤꯡ ꯇꯧꯗꯨꯅ ꯁꯦꯝꯖꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯑꯑꯣꯟꯕꯒ ꯂꯣꯏꯅꯅ ꯌꯨꯝ ꯌꯨꯝꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯌꯥꯝꯗꯕꯤꯗ ꯄꯨꯊꯣꯛꯂꯝꯕ ꯑꯗꯨ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯂꯥꯔꯖ ꯁ꯭ꯀꯦꯜꯗ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯄꯨꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯡꯒꯤꯗꯃꯛꯇ ꯈꯛꯇ ꯈꯟꯗꯨꯅ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯗ ꯊꯕꯛꯅ ꯌꯥꯝꯅ ꯁꯨꯍꯜꯂꯒ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯃꯇꯤꯛ ꯆꯥꯅ ꯐꯪꯍꯟꯗꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯅ ꯊꯝꯕ, ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯌꯨꯅꯤꯌꯟ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯐꯦꯛꯇ꯭ꯔꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯁꯤꯟꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯃꯊꯧ ꯇꯧꯕ ꯂꯦꯞꯊꯣꯛꯇꯨꯅ ꯏꯟꯗꯁꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯃꯊꯧ ꯇꯧꯍꯟꯗꯅ ꯂꯩꯍꯟꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯐꯪꯍꯜꯂꯕ ꯃꯇꯨꯡꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯑꯗꯨ ꯆꯂꯥꯏꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯋꯥꯀꯔꯁꯤꯡꯒꯤ ꯊꯝꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯄꯤꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯄꯣꯛꯂꯛꯈꯤꯕ ꯑꯁꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯄꯤꯔꯛꯇꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯇꯦꯛꯇꯤꯛ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤ꯫ 1830ꯁꯀꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯥꯏꯅ ꯃꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯈꯪꯅꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯐ꯭ꯔꯥꯟꯁ, ꯏꯇꯂꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯁꯟꯗꯣꯔꯛꯇꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯤꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯨꯝꯂꯕ ꯏꯍꯧ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ, ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯊꯠꯄꯒꯤ ꯃꯊꯧ ꯂꯩꯇꯦ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯁꯥ ꯏꯁꯥꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨ ꯃꯌꯥꯝ ꯄꯨꯂꯞ ꯃꯥꯟꯅꯅ ꯑꯃꯨꯛꯇꯪꯗ ꯂꯦꯞꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯍꯟꯕ ꯉꯝꯗꯅ ꯊꯝꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯏꯍꯧ ꯑꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯇꯥꯕꯤꯒꯗꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯈꯤꯕ, ꯑꯗꯨꯒ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅꯗꯕ ꯈꯔ ꯈꯔ ꯌꯥꯎꯅꯔꯛꯄ꯫ ꯂꯩꯔꯤꯕ ꯏꯍꯧ ꯑꯁꯤ, ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤꯅꯤ, ꯇꯨꯡ ꯀꯣꯏꯅ ꯀꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯑꯣꯏꯕ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯗꯨꯅ ꯏꯍꯧ ꯑꯁꯤꯗ ꯁꯧꯒꯠꯅꯔꯛꯇꯕ꯫ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯊꯤꯡꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯁꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯑꯑꯣꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯈꯨꯟꯅꯥꯏ, ꯂꯩꯔꯤꯕ ꯆꯠꯅꯕꯤ, ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯒꯤ ꯇꯧꯗꯕꯗꯤ ꯌꯥꯅꯔꯛꯇꯕꯅꯤꯅ ꯃꯁꯤꯒꯨꯝꯂꯕ ꯏꯍꯧ ꯑꯁꯤꯗ ꯁꯧꯒꯠꯄ ꯁꯧꯒꯠꯇꯕ ꯅꯥꯀꯜ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯊꯣꯔꯛꯀꯅꯤ, ꯑꯆꯨꯝꯕ ꯉꯥꯛꯇꯃꯛ ꯍꯥꯏꯔꯛꯀꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯈꯟꯒꯗꯧꯔꯤꯕ ꯑꯁꯤ ꯐꯣꯔ ꯗ ꯒ꯭ꯔꯦꯇꯔ ꯒꯨꯗ, ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯐꯕ ꯃꯔꯛꯀꯤ ꯑꯣꯏꯕ ꯄꯥꯔꯠ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯏꯍꯧ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯁꯣꯏꯕ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁꯁꯤꯡꯗ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨ ꯇꯥꯕꯤꯔꯛꯇꯕꯗꯒꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁꯁꯤꯡ ꯑꯗꯨꯗ
ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯊꯧ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯗꯨ ꯂꯧꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯅꯠꯇ꯭ꯔꯒꯅ ꯕꯟ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯇꯧꯕ ꯃꯊꯧ ꯇꯥꯏ꯫ ꯏꯍꯧ ꯍꯧꯔꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯤꯒꯗꯧꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯂꯩꯉꯥꯛꯇ ꯄꯤꯒꯗꯕꯅꯤ, ꯑꯇꯣꯞꯄꯗ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯍꯧ ꯑꯃ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅ ꯃꯁꯤ ꯏꯟꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯨꯝꯂꯕ ꯏꯍꯧ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯖꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯊꯤꯡꯒꯗꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯑꯁꯤ ꯊꯥꯗꯣꯛꯄꯤꯔꯒ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯃꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯇꯥꯔꯒꯦꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯇꯅꯤ, ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯅꯠꯇꯦ꯫ ꯇꯥꯕꯤꯒꯗꯕ ꯂꯩꯉꯥꯛꯅ ꯇꯥꯃꯜꯂꯛꯇꯕꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯌꯥꯎꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯆꯠꯊꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯑꯣꯏꯅ ꯄ꯭ꯔꯦꯁꯔ ꯄꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯇꯦꯛꯅꯤꯛꯁꯤꯡꯁꯨ ꯂꯩꯔꯤ, ꯇꯞꯅ ꯇꯞꯅ ꯍꯣꯡꯗꯣꯛꯄ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯖꯔꯃꯅꯤꯗ ꯂꯧꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯃꯈꯛ ꯆꯠꯊꯈꯤ, ꯃꯗꯨꯁꯨ ꯑꯗꯨꯃꯛ ꯌꯦꯡꯕ ꯌꯥꯏ꯫ ꯑꯅꯤꯁꯨꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯦꯡꯅꯕ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕꯁꯤ꯫ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯗꯕ, ꯃꯥꯒꯤ ꯖꯒꯥꯗꯨꯗ ꯇꯧꯅꯤꯡꯕ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯦꯡꯅꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯏꯍꯧ ꯑꯗꯨꯕꯨ ꯂꯥꯎꯊꯣꯛꯂꯤꯕ ꯖꯦꯁꯤꯅ ꯊꯝꯕꯤꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯂꯝꯒꯤ ꯂꯩꯔꯤꯕ ꯏꯍꯧꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯁꯧꯒꯠꯂꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯏꯟꯗꯨꯅ ꯆꯠꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯦꯡꯅꯖꯕꯗ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯖꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩ ꯏꯁꯤꯡ, ꯑꯅꯥ ꯂꯥꯏꯌꯦꯡ, ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯁꯤꯗꯤ ꯀꯣꯟꯁꯤꯟꯖꯗꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯆꯕ ꯇꯥꯔꯒꯁꯨ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯏꯔꯧ ꯑꯁꯤꯕꯨ ꯁꯧꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯄꯨꯕ ꯂꯥꯛꯄ ꯊꯤꯡꯖꯤꯟꯕ, ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯊꯕꯛ ꯇꯧꯔꯤꯕ, ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯐꯥꯎꯕ ꯁꯤꯟꯊꯥ ꯂꯦꯞꯄꯤꯌꯨ, ꯅꯈꯣꯏꯁꯨ ꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯆꯠꯊꯔꯤꯕ ꯏꯍꯧ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯂꯥꯏꯕꯛ ꯊꯤꯗꯅ ꯑꯁꯨꯝꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯁꯨ ꯁꯤꯟꯊꯥ ꯂꯦꯞꯄꯤ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ? ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯃꯩ ꯏꯁꯤꯡ, ꯑꯅꯥ ꯂꯥꯏꯌꯦꯡ ꯑꯁꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯔꯝ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯥꯔꯟ ꯇꯧꯔꯛꯂꯒ ꯏꯍꯧ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯇꯧꯖꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯄꯨꯂꯞ ꯆꯦꯟꯊꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯅꯤꯡꯊꯤꯖꯅ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯇꯥꯔꯒꯦꯠꯇꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯕꯤꯅꯁꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯒꯨꯝꯂꯕ ꯏꯍꯧ ꯑꯁꯤꯗ ꯃꯤꯅ ꯅꯨꯡꯁꯤꯗꯕ, ꯄꯥꯝꯗꯕ ꯍꯦꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯍꯟꯊꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯏꯍꯧꯁꯤꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯃꯌꯥꯝꯒꯤ ꯏꯍꯧ ꯑꯁꯤꯗ ꯄꯨꯟꯅ ꯀꯥꯟꯅꯕꯤꯅꯒꯗꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯁꯔꯨꯛ ꯌꯥꯕꯁꯨ ꯌꯥꯕ ꯑꯗꯨꯗ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯔꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯑꯁꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩ꯫ ꯃꯗꯨꯒꯨꯝꯂꯕꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯍꯧ ꯍꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ, ꯎꯁꯤꯠꯇꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯔꯛꯅꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯟ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯕꯒꯦ, ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯄꯣꯔꯛꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯈꯨꯝꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯥꯏꯅ ꯏꯍꯧ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃꯗ ꯏꯟꯖꯁꯇꯤꯁ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯖꯁꯇꯤꯁ ꯄꯤꯌꯨ ꯍꯥꯏꯗꯨꯅꯅꯤ ꯃꯌꯥꯝꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯅꯔꯤꯕꯁꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯂꯝꯕꯤ ꯊꯠꯄꯋꯣ ꯑꯃꯕꯨ ꯇꯧꯕꯋꯣ ꯇꯧꯔꯤꯕ ꯑꯁꯤꯗ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯣꯏꯅ ꯈꯔ ꯋꯥꯅꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯇꯣꯛꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯃꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯣꯝꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯖꯁꯇꯤꯁ ꯑꯗꯨ ꯀꯅꯥꯅ ꯗꯤꯃꯥꯟ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯣ, ꯀꯅꯥꯅ ꯇꯥꯕꯤꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯗ ꯐꯥꯎꯕꯗ
ꯇꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯏꯍꯧ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯈꯔꯁꯨ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯧꯒꯠꯄꯤꯅꯁꯤ, ꯑꯗꯨꯒ ꯍꯦꯟꯖꯤꯟꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯍꯥꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯗꯨꯅ ꯆꯩꯕꯒꯤ ꯃꯍꯨꯠꯇ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯣꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ, ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯄ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯏꯁꯥꯁꯨ ꯁꯔꯨꯛ ꯌꯥꯁꯤꯟꯗꯨꯅ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯅꯁꯤ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯛꯇꯃꯛ ꯇꯧꯕ ꯅꯠꯇꯦ, ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯏꯟꯖꯁꯇꯤꯁ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝ ꯍꯧꯗꯨꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯅ ꯊꯝꯂꯤꯕ ꯇꯥꯔꯒꯦꯠ ꯑꯗꯨꯅ ꯀꯅꯥꯅꯣ, ꯄꯤꯒꯗꯧꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯅ ꯀꯅꯥꯗꯅꯣ ꯍꯥꯏꯗꯨꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯄꯨꯂꯞ ꯑꯣꯏꯅ ꯇꯧꯕꯤꯅꯕ ꯑꯗꯨꯅꯤ꯫ ꯑꯗꯣꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯕꯟ ꯇꯧꯔꯒ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯀꯔꯤ ꯀꯥꯟꯅꯕꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯉꯁꯤꯁꯨ ꯏꯍꯧ ꯑꯗꯨꯕꯨ ꯁꯥꯒꯠꯂꯛꯂꯤꯕ ꯕꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕ ꯏꯃꯨꯡ ꯑꯗꯨꯅꯗꯤ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ ꯇꯥꯕꯤꯕ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯇꯪꯁꯨ ꯀꯥꯎꯕꯤꯗꯕ ꯐꯩ꯫ ꯃꯊꯪꯗꯅ ꯏꯍꯧ ꯍꯧꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ, ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯋꯥꯡꯕꯗ ꯌꯥꯔꯤꯕ ꯃꯈꯩ ꯆꯠꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯕꯤꯅꯁꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯂꯣꯏꯅꯃꯛ ꯆꯠꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯕ ꯇꯥꯏꯅꯒꯗꯕ ꯀꯥꯡꯕꯨꯁꯤꯡꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯑꯁꯣꯟ ꯑꯅꯥ ꯊꯤꯗꯨꯅ ꯇꯥꯏꯅꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯣꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯌꯧꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯐꯦꯁꯕꯨꯛꯇꯁꯨ ꯑꯩꯒꯤ ꯄꯦꯖꯇ ꯊꯥꯒꯠꯆꯔꯛꯀꯦ, ꯑꯗꯨꯃꯛ ꯃꯗꯨꯗꯒꯤ ꯆꯪꯗꯨꯅ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫